Hello ma'am, ado ma'am ngasi ko hadi ma'am da ay kainom khak haijaramge yam nungaitaba thaudok ne bako khoida thoise khoi youtuber sing da thoise ado hadi ma'am da su aige subscriber sing da su ma'am yaram gani ko adi yaudab su khangdab su yaram gani khangmu su ma'am yaram gani ado hadi yone kaisan sana thoi haina hangba channel ama laidana hadi ma'am su khangam gani bai subscriber sing da mangon da follow do su ma'am yaram gani bako do magi channel se che hogi channel se ite hogi channel se kuno tawgreba thingjan greba ben tawgreba ko ben tawbase strike char gani ba tawrise strike je kamai chai no kanda akoi masen je prap oina khangmina raga strike je chari ne khangba kamai no chage haida yengune ai sum harake ba ko sponsor ama khak lak bane ba sponsor ama lak pase aduga mayamna di aina sponsor dagi chabane khotpane hairaga ko lana khandi ko hai sponsor du dagi su direct sponsor du dagi su chabana teba aduga kamaina haidi ngasi se ko haidi nini humni gi mamang gi wani be se adu ngasi se aise adugi sponsor do aingonda han lae ba ko aingonda han la aga adugi video se aina upload tawidana mayamna su aina khangam gani ba ko adu aina upload tawe aduga aina upload tabu matam dadi aingonda di kem strike cha de ba ko aduga hujiki kaisan sana thoye ke che gi mo channel duna amuka hujiki sponsor se moida amuka lakpa adu lakpa du moi duna amuka thagat laba matungda thagat tringe de jo hangnari ni da khoi hadi kamai tawi no moi do hadi sumai kari game no ade kamai changa yenge kamai tawi khodi youtube ma se ni na khodi yamna su close ore ba ko family gi du mai sum naksanna re ba khodi ama khangra kan da aina khangra kan da che hoi da hangba adagi kaino hena khang moina khangra kan da ai mo da hangba do mai no sikti tawnare ba ko kaino tawbase aduda moisu dumaina aingonda hangdana khotan tawrine ba aduga adu thangat loiraga ngahak leiraga haitare ko nungdang wayamdra moina aingonda hairakpado aduda strike chari ain kamaina tawrino khotino haiga strike chabase mogi advertise do adu sponsor game gi adudo tawrubagi ko strike to lae haye adu lakpasida moi haidi warning thari ya hasigi hapta 1 week manung bawdi video thanga pe yaroi aduga 1 months gi manung sida kai gumma thangna nam go strike cha saladi youtube ta noi gi channel se ban tawgrani haina hai ko email da lakpa jan da adu namain tawbu da hoi aina su hai adu che kamain taino aingonda di strike lakti aina sigi sponsor game gi tawbu noi da lai do khol adu haidi youtube ki site ta su ko mayam ama layeba ko aina mayam da hainingi de kaino har kanda mayam ama layeba haidi youtube da panba yadaba tawba yadaba thabak aidi khoi phuna chaina da ki hanba yadaba adagi inai ta uba yadaba adagi khoi gi duguma mayam ama layeba prohibits oiba haiba yadaba wa mayam ama layeba ko rules mayam layeba youtube ki site ta adudo game dugi manung da nganguba ko asugumba chingba adagi adugum hairuba haitare khanghodana adudagi soigi baneba adagi sina tana su khoi gi khut sa haiba mayam ama su layeba ko sumaina migi ka channel se ban tawhanba khotpa su mayam sigumba khodi khangdeba adugum mayam ama layba janeba ado strike chagra matung sida ngasi strike charindana ko khoi wari sanaramine ba adugi so adagi amka ngarang se mana pung aingonda harakpado pung 3 makhai helamani ko adaida aingonda magi channel do aingonda so aigi video ngarang se mukbang video thagalidana ko mukbang video thagatpaduda comment ge piramine ba ngatang ge mangda aduga pung 3 makhai sai tarakpasida aigi channel do ban tawgre adu taba eje phone tawre bako phone tawga e channel do ko thire ma adu phangidre bako channel do phangdre amda phangdre aina kamai tawre su ba amna ka hani ai su nungaitre bako haidi yam nungaite ba ai ne nungaitre kaino mo sam nungairoi hadi aina nungaite be maram sina kaino haya kanda aina subscriber se 3-4 yorokpasigi aingonda support tawbase ko chesana thoyoni ihan haleba aingonda support tawbase moi ihan haline aina moida saulok tawbiyo haiba khotpa leitana ko haidi aingonda mogi kaino pin laktabagi adugumbagi kitang aina haidok haijin ko khangdrasu ai akhangmodu khara takpaduda aina adumaina khangnagibde moina aigi mingise saulok tawbiraga adude khoise khangnagibneba aduga saulok tawbire ai channel gudo yongne adigi moina aigi saulok tawbidring mamangdadi moise mayam subscriber karameba ko aduga aigi na 3-4 khatang lai 5 oramni 4-5 leiba adu tawbibadagi aigi subscriber se moigi subscriber dagi aingonda mayam lakba hoyeba 6-7 gi henkale dagi adu sumai dudagi khoi sum kaino tawna gibne ko yam nungaite ba sumaina haidi youtube ama wana subscriber ko do wana tanjari ineba ko yam waye ba dagi video ama semba da su wai adagi kaino tawba da su wai
ꯑꯗꯒꯤ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯀꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯕꯅꯦꯕ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯑꯃꯨꯛꯀ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯌꯥꯔꯣꯏꯕ ꯌꯨꯇ꯭ꯌꯨꯕꯅ ꯂꯣꯏꯅ ꯕꯦꯟ ꯇꯧꯁꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯖꯃꯜꯗꯣ ꯍꯣꯠꯅꯖꯃꯜꯗꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯑꯃꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯕꯛ ꯂꯥꯎꯅ ꯚ꯭ꯌꯨ ꯀꯥꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯇꯞ ꯇꯞꯅ ꯍꯣꯠꯅꯖꯔꯒ ꯇꯧꯔꯛꯄꯅꯤ ꯃꯤ ꯈꯔꯅꯤꯅ ꯍꯥꯏꯔꯝꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤ ꯐꯣꯟ ꯄꯥꯏꯁꯜꯂꯒ ꯁꯨꯝ ꯊꯥꯒꯠꯄ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯀꯩꯝ ꯅꯠꯇꯦꯕ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯑꯃ ꯆꯪꯉꯤꯅꯤ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯐꯦꯁ ꯇꯧꯔꯤꯅꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯤ ꯑꯗꯒꯤ ꯃꯨꯛꯕꯥꯡꯗꯕꯨ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯈꯣꯠꯂꯤꯗ ꯃꯤ ꯆꯥꯕ ꯌꯥꯗꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯁꯨ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯆꯥꯕ ꯐꯪꯍꯜꯂꯤꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯅꯦꯕ ꯄꯩꯁꯥꯗꯨꯒꯤ ꯇꯣꯛꯊꯣꯛꯈ꯭ꯔꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯆꯥꯔꯛꯄꯁꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯐꯣꯟ ꯇꯧꯋꯦ ꯑꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯍꯪꯅꯔꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁ꯭ꯄꯣꯟꯁꯔꯒꯤ ꯇꯧꯕ ꯃꯤꯗꯨꯗꯁꯨ ꯍꯪꯖꯟꯗꯅ ꯈꯣꯠꯆꯟ ꯇꯧꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯏꯠꯇꯩꯗꯤ ꯀꯩꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯉꯥꯡꯕꯗ ꯉꯥꯡꯕ ꯌꯥꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅꯁꯨ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯗꯤ ꯍꯥꯡꯖꯔꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯍꯥꯡꯕ ꯆꯦꯅꯦꯜꯗ ꯁꯤꯗ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥ ꯊꯥꯒꯠꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩ ꯖꯁꯄꯔ ꯀꯣ ꯁꯅꯥꯊꯣꯏ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩ ꯁꯥꯏꯠꯇꯁꯨ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯉꯣꯟꯗ ꯂꯩꯇꯕꯀꯣ ꯑꯗꯒꯤ ꯃꯉꯣꯟꯗꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯤꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯅꯧꯅ ꯁꯤꯒꯤ ꯍꯥꯡꯕ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯒ ꯑꯃꯨꯛꯀ ꯍꯥꯟꯅꯒꯤ ꯃꯥꯒꯤ 37,000 ꯌꯧꯔꯨꯕ ꯍꯥꯏꯁꯦ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯦꯡꯉꯨꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ 40 ꯌꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅꯅꯦꯕ ꯑꯗꯣ ꯃꯥꯒꯤꯁꯨ 37 38 ꯌꯧ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯟꯅꯔꯞ ꯆꯠꯄꯅꯦꯕ ꯁꯤ ꯃꯌꯥꯝ ꯌꯧꯕ ꯍꯥꯏꯁꯦ 37 ꯀꯥꯏꯅ ꯍꯥꯏꯁꯦ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯈꯪꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯌꯧꯔꯛꯀꯅꯤ ꯀꯥꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯛꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯁꯨ ꯀꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯄꯨꯡ 10 11 ꯇꯥꯔꯦ ꯑꯩꯁꯨ ꯀꯣꯛꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯈꯜꯂꯦꯕ ꯃꯣꯏꯗ ꯇꯧꯕꯒꯤ ꯃꯣꯏꯗꯤ ꯍꯥꯏꯅꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛꯀ ꯏꯇꯩ ꯂꯩ ꯃꯣꯏꯅꯤ ꯀꯄꯜ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯀꯩꯝ ꯇꯧꯔꯔꯣ ꯈꯣꯠꯂꯨꯅꯣ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯏꯑꯕ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯊꯣꯛꯑꯝ ꯇꯥꯔꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯍꯥꯏꯕꯤꯅꯤ ꯑꯗꯨꯒꯤ ꯈꯟꯕꯗꯁꯨꯀꯣ ꯑꯩꯁꯦ ꯇꯨꯝꯃꯒꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯏꯇꯩ ꯐꯔꯛꯑꯦ ꯏꯃꯥ ꯑꯩ ꯍꯌꯦꯡꯃꯛ ꯑꯗꯨꯝ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯥꯎꯟ ꯑꯥꯎꯠ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯍꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯍꯥꯏꯅ ꯑꯩꯅ ꯍꯣꯏ ꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯉꯥꯡꯅꯔꯒ ꯊꯝꯃꯦꯕ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯇꯦꯇꯁꯇꯒ ꯊꯥꯒꯠꯄ ꯈꯣꯠꯄꯗꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯃꯤꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯑꯉꯥꯡ ꯊꯦꯡꯅ ꯈꯔ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯧꯍꯟꯕꯤꯌꯣꯕꯀꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯌꯧꯍꯟꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯪꯉꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯄꯗꯣ ꯅꯣꯏꯗꯁꯨ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨꯀꯣ ꯑꯉꯥꯡ ꯏꯆꯦ ꯏꯆꯜ ꯍꯥꯏꯗꯤ ꯏꯃꯥ ꯃꯌꯥꯝꯁꯤꯗ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯂꯥꯛꯄꯗ ꯑꯣꯏꯒꯦꯔꯥ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯌꯧꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯒꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯡꯕ ꯌꯥꯗꯕ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯣ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤ ꯅꯠꯇꯅ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯦꯕ ꯃꯤꯅꯗꯤ ꯍꯥꯏꯕ ꯀꯟꯇꯦꯟ ꯐꯖꯕ ꯊꯥꯒꯠꯂꯣꯏ ꯃꯨꯛꯕꯥꯡꯗꯤ ꯃꯤꯅ ꯇꯧꯅꯩ ꯁꯥꯗꯅ ꯇꯧꯒꯅꯣ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯇꯧꯋꯦ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯃꯦꯀꯞꯀꯤ ꯈꯛꯇꯪ ꯑꯩꯁꯦ ꯀꯦꯕ ꯈꯔ ꯄꯥꯝꯃꯦꯕꯀꯣ ꯃꯦꯀꯞꯀꯤ ꯈꯛꯇꯪ ꯇꯧꯔꯝꯁꯤꯔꯥ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯤ ꯃꯤꯒꯤ ꯇꯦꯂꯦꯟ ꯌꯦꯡꯗꯦꯕ ꯑꯁꯦꯡꯕꯒꯤ ꯃꯤꯒꯤ ꯇꯦꯂꯦꯟ ꯌꯦꯡꯗꯦ ꯈꯔ ꯊꯣꯛ ꯊꯥꯛ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯄ꯭ꯔꯦꯡ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝꯕꯅꯦ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯗꯦꯕ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯃꯤꯒꯤ ꯍꯣꯏꯏꯟꯇꯔꯇꯦꯟ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇꯅꯤꯗꯅꯀோ ꯁꯤꯒꯨꯝꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯂꯣꯏ ꯆꯠꯅꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯒꯤ ꯇꯦꯂꯦꯟ ꯂꯩꯖꯕ ꯃꯦꯀꯞ ꯄꯥꯝꯖꯕ ꯗꯥꯟꯁ ꯄꯥꯝꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯄꯥꯛ ꯍꯦꯟꯅ ꯌꯦꯡꯕꯤꯗꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗꯩ ꯆꯠꯊꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯒꯦꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯁꯤꯗꯕꯁꯦ ꯁꯨꯝ ꯆꯠꯅꯔꯤꯑꯕꯀꯣ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯃꯥꯏ ꯋꯥꯈꯜꯅꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯩꯈꯣই ꯃꯩꯇꯩ ꯃꯆꯥꯗ ꯊꯥꯒꯠꯄꯤꯔꯗꯤꯀꯣ ꯈꯪꯗꯦꯗ ꯑꯩ ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯔꯣꯏꯒꯦ ꯃꯌꯥꯝꯗꯣ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯣ ꯀꯩꯒꯨꯝꯕ
ꯃꯥꯒꯤꯁꯦꯀꯣ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯑꯃꯨꯔꯛ ꯈꯛꯇꯪ ꯆꯥꯕꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯃꯦꯜ ꯂꯥꯛꯇꯦ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ 3ꯂꯛ ꯅꯣꯇꯟ ꯆꯥꯁꯜꯂꯗꯤ ꯕꯦꯟ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯌꯥꯏꯑꯕꯀꯣ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯑꯃꯈꯛꯇꯪꯅꯦꯕ ꯃꯥꯅ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯈꯛꯇꯪ ꯂꯥꯛꯄꯒꯅꯦꯕꯀꯣ ꯕꯦꯟ ꯇꯧꯁꯜꯂꯤꯁꯦ ꯀꯥꯏꯗꯩ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯥꯔꯕꯅꯣ ꯈꯪꯗꯦꯕ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯈꯪꯗꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ